पुनमकपु तरामना ओक्सरी ngasi gi maro eba paw khara pijari security gi akanba section thoranga loinana Churchanpur amadi Senapati bus service hokre passenger di amata tongkidre Manipur lengangna paikhalakpa khongthang amagi matung ina security gi akanba section thoranga loinana Imphal Churchanpur Imphal amadi Imphal Senapati gi bus service ngasi dagi lamthakre pawbugi na mayang khang phawba security ngak sendunu chatki adubo passenger sing di amta tongkide bus service adu kangpokpi lana bo honabada ban tawriba singna barricade kya thechinduna athingba kaya piki adubo athingba adu namkhairaga Senapati gi mayang khang phawba chatki nakalamamda Imphal Churchan phawbugi lambida Churchanpur district ki kangbai phawba chatki khongchat adudasu passenger sing di amta yaukide halakpagi lambida Moirangdagi Imphal phawba passenger tara tongaki hari security ngak sendun ngasi bus lamthakhiba asi tharaga irang hek horokpadagi ngasi ga anirak subani Manipur lenga ki chief secretary Dr. Berit Joshi ngarang thokiba order amagi matung ina ngasi dagi hauna bus service asi hauna bakhangan khibagi matung ina ayu angan badagi tidim nambida state force amadi central force kayana khorak hangna ngak chiralaga Bishnupur district ki oinasu SP ki instruction makhada district police na akanba section thoranga lonana athengba pawba lambi gi nak yeta ngak senmagi thabak chathagi nakal amromda Kukizo kanglop ki demand pidana tholi birang asi namdina loisinba yanaba Manipur lenga ki state transport Department of bus selhanaba tarukliba thorang asi handokta batarabadi Kukizo na chathariba shutdown makhata na sangthagani haina lengakta section wa thamlakli Manipur lengak na bus selhanaba thorang torokpa asigi mayokta ngasi Kukizo gi nupi kyana gambi phaida sangchinduna Imphal West amsung kangbokpi taina maphamda Imphal lomda gari singchanglak patingnana ba thorang tawdun laiki shutdown asiga mari lenana committee on tribal unity gi wangloi lunkip jena hai Manipur lengak na gari selhanaba torokliba thorang asi misam khai naiba amadi wahan thok leitaba thorang amani thorang asina Kukizo community na separate administration taliba asida akaiba pirakadaba leibana shutdown chathaduna gari chenba thingkibani lenga ki thorang asi Kukizo miyambu lan honabada natana lenga ki maikaidi ki hanjin Kukizo community gi ihau asibu namthanaba thorang kya paikhatrun lakli Imphal dagi chalaiba order sing Kukizo miyamna thingba tawroi madugi mahutta democratic oiba khongjang makhata na changchinuna makoi gi thorang sing adu handoktri phawba athingba thamgani haina phongdoki Tanthokraba Kukising gi list phangle district administration da verified tawnaba khangan kre haina se minister nongthomam birena phongdokre Manipur da hojik thokliba kanglop ki irang asina maram oiraga Manipur da lanjina duna Assam gi Karbi Anglong district ta ain kaina khunda silambadagi Assam lengakna eviction tawduna maram da hran khraba Kukising adugi list phangle makoising adu state asida hana leramba kangbu singla natragana atopa singla haibadu verified tawrunaba thabak chathari haina Manipur gi chief minister nongthomam birena national media amada phongdokre Manipur gi irang maram oiraga Assam gi Karbi Anglong district ki Singhason Hills da ain kaina khunda silamba Kukising adu maram dalan kigadabani Assam gi origin nataba mioi amata mafam adu da leiba yaroi haina Karbi Autonomous Council Assam gi maikedi phongdok kibaga mari lenana Chief Minister N Biren gi maikedi lamdam asida mitop khandok gi thabak kumja lising musapan humpu mathoi gi base year asigi mamangda Manipur da leramba Kuki kambu singdi amuk hana halakpa yagani adubu base year asigi matungda changlakpa oiragadi makoising adu state asida asangmag ayaba leiroi haina hana phongdokkiba laikrabani Manipurdagi lanjelakpa Kukini hairibasing adu eviction chathaduna Assam government maram dahlan kinaba khangan kiba aduga mari lenana mahaki maikaidagi home department gi khuthangda Assam government ka paw phaunare haukiba thangju nimita Karbi Anglong Ukhrul gi deputy commissioner amasung SP da makoising adu hana jaga sing adu dar lerambra na trang leramdabra haibadu verification chathana khangan kre Assam gi Karbi Anglong Karbi Autonomous Council ki chief executive member Singhason Hills da ain kaina khunda silamba Kuki chama eviction tawkre mioi sing adu Manipur Ukhrul area da hana leramani hairi adu mokoi sing adu verification chathabgi mathau tabana mioi sing adu list adu correction tawre Manipur tholi birang asiga mari lenana Assam Karbi Anglong gi Singhason Hills da Kuki community gi mioi lising amarom ain kaina khunda silambani mokoi sing adu maramda hanna basu khangan balaikre punna mioi changmarom gi mioi lising amarom Karbi Hills da niyam kaina khunda leita silam kiba sing adu makhoi sing adu tribal orabasu illegal settlement oibana mafam adu da khunda leita ba yaroi Karbi Anglong asi Indian constitution gi makhada taruk suba schedule chalibe ria amani haina phungdoki